Ngasi numida wairam phongkiba Kangla Paodagi maru eba pau khara khangasaraka miyamda khudo tamjige Pahalgam tele eteki mayokta akanba khongthang lakhalaga Manipur gi wathoktuna tumina lesiliba karigino Tombi Siba Sena Manipur gi paraside moirangthim Tombi na pendaba phongdok aduna Pahalgam tele eteki pakhum oina India lengana pung kumari gi manungda Pakistan gi mayokta akanba khongthang kaya lokhatke Aduba Myanmar sangsilapa singkuki singna Manipur da landarakpa sahi ani fajilaklaba fawbada sentena tumina yengdun leiribasi karigino hanglakle Babupura da leiba Siba Senagi office pangthokiba paugi mifam amada wafam asi phongdol aduna tombina makhata na hai haukiba tangkuni thoida Jammu anchors megi Pahalgam bai sarambeli da raska toiba LAT ki khulai baiba terrorist singna tourist kun taruk mihathi na hat ki badogdo ado yamna thaboi sokningai oiba miyoibagi wakhal sendaba pangdabagi leichatne thaudo adu Siba Sena Manipur na su akama mongda condemn tawi India ase cross border terrorism gi yamna vulnerable oiba leba amani handa Pahalgam na thokiba homicide asi ahamba oina thokpa thodong nate Uri Pathakot Surankot Punwama attack Amarnath Pilgrimage massacre asina singba tere attack kaya ama terrorist singna chathaduna misam kaya ama hatkre handa Pahalgam na thokiba tere attack asigi pakhum oina India lengana kumjali sing masama panhumpuda Pakistan gi khuyak pinakiba Indus water trade suspend tawkiba simak yamna sawba khongthang amani lawi Manipur si Myanmar gi yumno nariba India gi state amani Myanmar da masagi mayum oijaba singkuki terrorist singna India gi state oidiba Manipur da sangsilaktuna internet disturbance to anbada natana mara leijadaba miyoi kaya hatkiba yum kaya mai tharakliba asida sentena tumina yengduna leiriba karigino Manipur asi India gi saruk ama natabra mahana makhata na hai Meitei gi laifam singda Meitei ne lai khurumba changba Aroi haiduna kuki singna athingba pirakiba aduda India lengana yengsindana laithokliba karigino India asi secular structure laiba democracy chapaleba amani hairaga Meitei singi senglaba laifamlen oidiba kaubru amadi thangjingda lai khurumba changbada kuki na athingba thamlakpada government asina yengduna leire Right to freedom of religion haibase Indian Constitution da mayek singna yawba fundamental right amani kari maram gi Meitei gi right khongaung naribano athuba matamda Manipur gi governor na hiram asida mi engchangduna watho asigi warosim puraknaba Meitei sing lai khurumba changhangadabani haiki makhatarakpa pauda yelomi singna lal ngamduna mitop sing maramda halan kharaba matungda mahausagi punsida halakhigani KH Ibomsa Lamlai Kendra gi MLA KH Ibomsa na haikre yelomi singna lal ngamduna mitop sing maramda halan kharaba matungda mahausagum nungsi chanana leminabodu soiduna halakhigani ngasi Saungbong relief camp da pangthokiba Poinu IDP livelihood center Saungbong amadi Sayon IDP livelihood center sajiwa sangabagi thoramda wafam masi MLA na phongdokhibani Poinu enterprises amadi Sayon house na simba thoram aduda Birimangol college Saungbong relief camp gi campaigner W Beren Kumar Moyangsa su saruk yakhi thoram aduda IDP singi senthok lambi semnaba hanagi chief minister N Beren na hodaramba Pisakol humpugalonyana pi hauna badram tareng langchana simba pi sapagi khulai suna leigadaba sinai sang ama ki S Ibomchana hangdokhi thoram aduda Ibomchana makhata na hai hauzik leiriba phibam asi phagalaktuna tangdulai taba phibam amada hanjilhanaba aikhoi amato oina leminaraga mateng pangnaba changi mateng pangnabagi mahuda BJP na thoanbani berena tawhanbani haiduna Aramba wafam kaya phongdoklaga achumba wafam losillaga waraba miyamdagi political gi khudongchaba launaba honabana tangthulai taba purakpa ngamloi hauzik thengnariba lal asi hanagi CMN Beren masagi maranai kanaba thirubadagi lal asi haurakhiba nate sahi humpu hena atopa lebaktagi lakpa mitopsing athingba leitena changhalambadu thingluba drug lalomba thingnaba honaruba NRC sana handuna mitopsing marebakta halanaba honaba umang kanaba honarubadagi mapaldagi lakpa Kuki Zo singna Saoraktuna Meitei da onsilakpagi lal asi thokhibani birena honakibadu khara thengna honaramlabadi mireba macha singdagi lamdam asi kanba ngamdaba phibam ama oiramgani haiki makhatarapa pauda afaspa lathokadabani haina Congress MLA mangana laukhibagum
BJP lengaktagi leplamlagadi asuk yawna waramloi loken ex MLA na mairapam lokena haikre afaspa laktokadabane haina chief minister oiramba yawna Congress ki MLA mangana lepkibagum BJP gi lenga asidagi leplamlagadi asuk yawna waramloi Rajniti karino khangdaba sel paire haidina rajniti yorokpa singna lengakpadagi Manipur kangkhong saibani Laima popom da laiba ibudok thangjing haraubungi Sanathong Sangabada saruk yaba lakiba Nambol Kendragi MLA oiramkiba en lokena pamisingna hangba wahangi pakhumda makha taraduna Manipurda hauzik oidiba phibam asi rajniti tawrakpa sai kunthra suraba lamdam masida amukta thengnakidre sel thungi phibam kham thengna soankhre masidagi hena waba lairamlaroi democracy sepa lebakta miyamgi mihutna lengakpani miyam nungainaba yaifanaba sinbada lengaki thodang oigadabani Adubu BJP gi MLA kuntrani thoi kariba MLA manga amagasu yauraga MLA kuntraga tare leiriba lenga phel oibadagi president rule la ankrei law and order phel oiba financial crisis leiba natraga political gi sarang na balaiba matamda PR thamlaki bathengnei adubu union home minister na piki warolda BJP gi legislator manungdagi government sembagi wafam layaktabadagi PR sangthana thambani Haikiba masidagi hena miyamgi lebak thiba leitre chief minister oiramba yauna amasung minister oiba amaga matamdagi Congress MLA mangana lising anige supna manga tarukki matamda miyamna first palakthokadabani haiba iholakiba matamda oi ibobigi lenga amasung center da su Congress ki lenga leiba matamda first pa August taraga mangagi mamangda laktoktaragadi resign tawgani haina lepkiba matamda center dagi phana themlabasu miyamgi mihutni Miyamgi apamana aikhoigi phirepne hane lepkibana government adugi kibine mifamna agasaraga marida afaspa assembly segment taretagi laukthokibani adugomna lising aniga subna kunga humdagi me ahumdagi ohelekiba aduda BJP gi MLA kharana lebam labadi asuk yawna so alamloi rajniti da makhong sengna horakpadi miyamgi ihul khangane election mayada social worker oiraga sel mayam ama thadaraga MLA karakpasingde Makoigi pamna miyamdagi hena lumna laukibani amadi ngasigi Manipur ohenbani BJP gi MLA sing hauzik BJP thadoklaga atopa party da songnaba thorang tawnaba haukre miyamna cheksingadabadi makoina lebaki kari tawkhre haiba nainasi political party khudima makoigi ideology de miyamgi seba tawbani haigani adubu maru oibadi thabo oina pangthokadoriba aduna phatragadi miyam hena wagani haiki makhatarapa pauda Khongjom lanphamda ipu pawnana haibiramba wahai ngasigi mirolna ningsingbata ngaifadei Bimol Innergi MP Dr. Angomsa Bimol na haikre Chaitharo kumbabada iduna yauriba Angkor Manipur wargi Khongjom lalda ipu pawnana hairamba wahai sibadi sirani khangi adubu ija sa chelaga sibadi fattei maningsu halaroi haiba wahai asima ngasigi mirolna ningsingbata ngaifadei Wafam maji Thawal district ki manung janna lelong arapti maning leikai de leiba ibudau pawnagi mongphamda sei khudingi pawna mongpham protection and celebration committee na pangthopa haika leika tambagi thoramda mahangna phongdokhibani sahi khudingi ibudau pawna brajabasi gi ningching thoram pangtholakhiba adugi manung janna sama kunthraga mari suba aroiba mathau manga pangthophamda ningsing thoram asigi makhata na MPB mongna phongdokhibada Yararoi oiraroi haiba aikhoigi wakhalol ase aikhoigi khwaidigi chawba yaknavani Manipur thugainaba hotnarakliba kaya asidagi su hena yararoi oiraroi haiba aikhoigi wakhalol asina khwaidigi yaknavani aikhoi imaleba kidamak lepsi imaleba punungsi se imaleba punungsi bada nungsidana yaba wakhalol sembasing amata changjapam pigumsi haiki ngasigi tharam asida ibudogi mongphamda miyam amadi pawnagi suthang pawnam pisak amadi Makoigi imung manung na singbasing saruk yaki hairi